Council of Higher Secondary Education Manipur ko semalauba chahi asigi fall ngarang lauthokibaga loinana Science, Arts amadi Commerce ki satra satri sing topper Oirakkhrabi amadi Maithi Hauraba khudingmak pusu afaba changthokpa mahairoi ama oinabagidamak kanna hotnaba mathau tai loinana matung tarakpadasu exam thagadoriba mahairoi singna kanna hotnaduna topper oidaba yade haiba wakhalonga loinana afaba matik chamba mahairoi ama oige haibagi lengjaba phirep leigedabani haina All Maitai Pangal Student Union of Manipur AMPSUM na phongdorakli nakalamaromda AMPSUM gi Vice President SALMAN KHURSHID na HAKTHENGNANA Science Streamgi 12 position holder Oirakkhrabi KEIRAO MAKTING MAYAI LEIKAI dagi Epham Ruhima Da Achamba Khudol Piduna Ekai Khumnaba Utkhi Mahak Bamon Kampuda Leiba Pioneer Academy dagi exam thaduna subject taruki manungda subject manga letter mark fanglakhi punna apunba mark chamriga humphumari score tauki amasung hauzik NEET ki coaching yauduna mai pakna bo hotnadi loinana UPSC su try tawningbagi apamba lehawi haina pawasina makhatari